मरुओइबा पाउली पिसिरी चीफ मिनिस्टर एन बीरेन सिंहना ngasi state asigi oina rashtriya poshan ma ing 2018 amadi matru bandana saptaha ing 2018 haudokre Manipur Police की हेड कांस्टेबल अमा यावना मियोय अहुम लुपा क्रोर मरीफू तरा रोम की ओइबा कानी केजी चमरीगा कुंथ्रा अमदी ब्राउन सुगर केजी निफुगा लोइनना फागतख्रे अमसुंग चीफ मिनिस्टर एन बीरेना लुवांग पोकपा मल्टी स्पोर्ट्स कॉम्प्लेक्स लुवांग संगबम दा लैबा एन गौरा सिंह पवेलियन दा साबा गैलरी अमा संगाख्रे पोनी टीवी की नुमिदांग की पाव येंबिरबा सिंहबु तरामना ओक्चरी हौजिक पाव संदोकना पिजरी चीफ मिनिस्टर एन बीरेन सिंहना ngasi स्टेट असिगी ओइना राष्ट्रीय पोषण मा ing 2018 amadi matru vandana saptaha ing 2018 haudokre Chief Minister gi Secretariat ta pangthokhiba thauram aduda wangang laduna CM Birena eligible beneficiary singna Rashtriya Poshan ma amasung matru bandana ha saptaha gi kanaba sing launaba taksinki Rashtriya Poshan ma gi pandamdi angang unagadaba nupi singi damak seksin thaurang lokhatpa angang da mamagi khomlang pithakpa anemia dagi ngangthokpani amaromda matru vandana saptahagi makhada mironbi nupi sing amasung macha chelibi nupi singda cash incentive oina lupa listing manga piri ing listing aniga kunipan dagi September tha asigi Rashtriya Poshan ma pangthoktuna lakpani Marak asida Chief Minister Birena Works Minister TH Biswajit ka loinana ngasi Imphal Turel mathakta Saba Kaisam mapa thong amasung lairik yengbam laikai haiku makhong thong sangakhre hariba thong ani asi PMGSY gi makhada sabani Thauram aduda CM Birena Manipur gi oina lakadauriba chahi manga asida mapung pharaba atai city da leiba lambi thong singa manana semgat sagatba ngamgani haibagi thazaba fongdokhi Marak asida Chief Minister N Birena Luang Pokpa Multi Sports Complex Luang Sangbam da Laiba N Gaura Singh Pavilion da Saba Southern Gallery ama Sangakre Thauram aduda Youth Affairs and Sports Minister Lepau Hokipsu Saruk Yakhi Imphal East Luang Sangbam Makha Lekai de Laiba Beekeeping Cluster da Spurti Scheme gi Makha da Khoyok naba Box Yenthokpagi Thauram amada ama pangthokre Thauram aduda Chief Minister N Biren Mahak ki loinabi N Hiainu Education Minister S Rajen Imphal East ki Adaksha P Bimola Imphal East ki Deputy Commissioner KH Dina amasung atai official singna saruk yakhi Narcotics Narcotics Cell Imphal East Tongan ba Police Station Singi Commando Sing Amasung Yada Khetrigao gi Volunteer Singi Apunba Team Amana Manipur Police ki Head Constable Ama Yauna Miyoi Ohum Lupa Crore Marifu Tara Romgi Oiba Kani Kezi Chamriga Kuntra Amadi Brown Sugar Kezi Nifuga Loinana Fagat Kre Faraba Head Constable Adu Muhammad Muzibur Rahman Chahi Nifuga Nithoi Apokpa Laikhidraba Muhammad Fazak Karim Kawi
Yairipok Tulihal Awang Lekaidagi ni hairi. Mohammad Mujibburgi yumda chathakiba operation aduda bolero gari ama yauna brown sugar sungbada sizinaba potlam kayasu fagatki. Atopa miyoi ani adudi Mohammad Hero Thaubal Moizing amasung Mohammad Firoz Apokpa Mohammad Ali Yairipok Tulihal Taubokpi ni hairi. Tungda faraba miyoi sing adu drug sing aduga loinana Andro Police Station da kutsinakre haina hairi. Ngarang numidang pung tararom taba aduwaida Lilonggi SDO office may na chakre hairi. Maru oiba office ki file atay che changsing amasung computer set kaya may aduna tumna chakre. Thaudok thokfamda fire service ki miyoi sing yausilakpa nang dringayda office ki potlam kaya may aduna chakhi. Lilong Kendragi MLA Y Antas Khan amasung Thaubal Police ki SP Y Yogesh Chandrana luchingba team ama mafam aduda changsinduna fibam adu yengsinki. Yamna tangna thokpa thaudok amada haukiba August kita kuntarukta numidang wairam pung marirom taba matamda Oinam Bazar Makha Lekai de Leibi Veronica Ngangom Chahi Tara Apokpa Gitchandra Ngangomna Masagi Chahi Ama Makhairom Dangairiba Bhumika Ngangom Apokpa Nauba Ngangom Kaubi Angang Nupi Macha Ama Yumgi Mamangda Leiba Futtaret Lom Luba Pukrida Tasenduna Iraq Nabadagi Kankre Tanja adu mi amata leitaba maramna Veronica na kudakta changsinduna angang adu kankivani hairi. Tungda imung amasung laikai miyam na angang animag oinam gi primary health center da pukhatki. Adubu karisu thoidokpa nungaitaba leitabadagi yumda puthagrakhi. Ngasi leibak asigi mafam kayada humfunithoi suba Indian Oil Day gi thauram pangthok na bagum Manipur da su pangthokre. Imphal gi khongman maljil da leiba RBD Indian Service na su palan thauram asi pangthokhi. RBD Indian gi proprietor Gurumayum Prazamala Devi na luchingduna RBD gi manager Gurumayum Rovindro Sarma Amadi Atai staff kayaga loinana valuing the trust of $1 billion plug Indian haiba hiramda pangthokhiba thauram adu cake kaktuna hodokhi. Makhata na Eastern Girls School Amadi Maharaja Bodhachandra College na chingba yauna COVID Care Center amadi lambida lakpa miyoi kayada cha na thaknaba N95 ki face masks cooking apron na chingba kaya khudol tamki. Thauram aduda RBD Indian Service ki proprietor Gurumayum Brazamala Devi gi mahut sinduna Gurumayum Rovindro Sarma na hai Indian Oil Day gi thauram asi atay mafam kayada pangthok na bagum Manipur dasu chamna pangthokpani. Rovindro Sarma na makhata na hai RBD na miyam ki seba tauduna lakpa asida miyam nasu mateng pangbiyu. Indian Oil Day asida makhata so khoja thabang ngamnaba mayam sodok to pijabiyu amadi ekhoji nusijarwa gi customer se mafam None District ki CSO Singh official amadi Praja Singh na angap mating pinaduna ngasi district asigi manungda leiba ana layeng sang sing damak medical gi oiba khutsu khulai kaya None gi DC Robert Singh Khetrimayum IAS ta khusin nakre. Thauram adu Rongmai Naga Student Organization Manipur Ransom na luchingduna pangthokibani hairi. Ngasigi potlam sing adu chawrakna lupa lak ahum lising kunithoy chamaga kunrong gini hairi. Thauram aduda None DC na harauba amadi nungaiwa fongdoki. Matang asida atenba break amatang lawinasi. Kaidowino? Kanano? Kaigino? Kaidowino? Masipumda! Ay ba Impal Palace tagi loan ne lori Impal Palace loan
ब्रेक की मतुंगदा पाव मखा अमुक लौमिनरसी तेंथा मका लेकाई यूथ डेवलपमेंट ऑर्गेनाइजेशन TMYDO तेंथा खुंजाव मखा लेकाई न सिंधुना ngasi lamyanba irawat ningsing thauram haudokhre social service amadi COVID-19 dagi ngakthok nabagi damak tenthagi khunja chatruk romda arsenic album 30 yenthokpaga loinana pangthokhiba thauram aduda club asigi advisor maibam premojit president naurem naucha secretary naurem malenganba social and cultural activist rakesh naurem amadi club asigi thaumi kayana saruk yakhi lamyanba irawat ki Chamaga kunmanga suba mapok kumon thauramga mari lainana pangthokpa irawat ningsing thauram asigi manung channa lamyanba irawat ki mitam khinba u pambi sing thaba amadi irawat ka mari lainaba atai thauram kayasu pangthokani ngasigi thauram aduda saruk yakhiba TMYDO gi advisor maibam premojit lamyanba irawat na Paikhat lamba sintha ningai oiba thabak thauram kaya adugi wakhalon sing adu haurakliba naha singda sandokna bagi pandamda irawat ningsing thamum asi pangthok chabani thauram aduda special guest oina saruk yakhiba social and cultural activist Rakesh Naurem na hai lamyanba irawat ki mitam ama irawat ningsing thabum thauram asigi manung channa TMYDO club ka khucham naraga club asina konba mafam amada khinnanaba thaurang haure matam asi khinnanabagi thabak hayengdagi paikhatpa hauragani haiki Singjamai Kendragi manung channa laiba mima nadraba singda tha khudingi piba pension gi sanfam ngasi yenthokre Lakadauriba ing lising aniga kunithoida pangthokadauriba State Assembly bikhalda Singjamai Kendragi mirep oigadauriba oinam romen gi miteng makhada punna mioi chamaga kuntrama thoida pension gi sanfam adu Singjamai chinga makhada pangthokpa achamba thauram amada yenthokibani Pension gi sanfam adu yenthokpada romena mima nadraba singbu mirai danaba appeal tawki Micham amana pangthokpa ngamdaba thabak kaya makhoina irai laina pangthokpa ngamba yauri samasta achauba fida ama kalliba makhoibu luchingba singna khangbi daba haibasi yamna laibak thibani makhoigi damak karigumba khara tauba ngamba haibasi mahaki oina laibak phabani haina hairi Romena hai makhoigi yaifa thaurang gidamak makhata nasu thabak kaya paikhatgani Makhoigi seba tauba haibasi Ishwargi seba taubaga chap manai hainasu mahakna makhata ki Mahakna makhata na hai pension gi sanfam asi mahaki leizaba sanfam dagi pibani kanagumba mioi amattagi mateng yaude makhoibu sakhangba oina mateng pangbani hairaduna romena makhata na hai Pension asi haukhiba chahi taret ki mamangdagi piduna lakpani masi ranjitna rajniti gi khudong chaba launaba hotnaba natte Indo-Myanmar Association Manipur gi kuntaruk suba foundation day haukhiba April kulhumdoida wangthokadaba adu COVID-19 pandemic na maram oiduna yaithokraba matungda association asi lingkhatkibagi silver jubilee gi thauram ngasi association asigi president gi famsu puriba khongman zone part 3 da leiba Sambanduram Samu Singna Yumda Pangthokre Lambi Semba Minister TH Bishwajit Singna Thongju AC gi Waikhom Khongnang gi Manung Chanba Nongju Panthada Nong Khitang Tabaga Ising Thumduna Lambi Chatpa Yadaba Okram Leirak Semjenkre Loinana Mafam Asida Minister na Yetlom Koirau Labuk Taba Fauba Drain Taubiduna amadi lambi asi koilas thanana basemba loishinbagi damak laikai asigi prajamiyamna amadi club ki maikai dagi thagatpa fongdorakli lambi pakthok nabagi damak moirang lamkhai dagi laikhurembi thong phawbagi manungda leiba encroacher singi mathakta ngasi district administration Bisnupurna eviction drive ama chathaba haukre Thongju Kendragi MLA TH Bishwajit Singhi Loinabi Junrayon Thongwamna Kendra Asida Lairiba Nupi Oibi Singbu Haktengnana Unaduna Makhoigi development ki damak kari mateng pangba yabagi haibadu Haktengnana Yangsinbaga Loinana Women Empowerment
कनखत हन्ननबा सेल्फ हेल्प ग्रुप सेंगटपगी थबक मखा चथगरे BA अमसुंग MA गी एडमिशन गी थबक थौरमदा महिरोई गी लुप खरना उतलिबा थवोंग सिंह यानिंगदे हाइना ngasi Manipur University Culture Students Forum na haikre asigumba thabak thoram singda mahiroi gi lup singna khut thingjin pham thokte loinana hiram asida mari leinana action lokhat lagani haina forum na thokpa cherol amana hairi Haukiba August kunma panda pangthokhiba Manipur Hockey gi Executive Board ki mifam amana laukiba warep amagi matung inna lakliba October thada pangthokadaba Hockey India Junior Hockey Championship ta saruk yagadaba sanaroi sing khananaba selection committee ama semkhre hairi Hauzik aroibada maru oiba pau sing amuk hanna Singna ngasi state asigi oina Rashtriya Poshan ma Lising aniga kunmathoi amadi Matru Bandana Saptaha Lising aniga kunmathoi haudokre Manipur Police ki Head Constable ama yauna miyoi ahum lupa crore marifutara irom ki oiba kani kg chamriga kunthra amadi brown sugar kg nifuga loinana fagatkre na Luang Pokpa Multi Sports Complex Luang Sangwam da laiba N Gaura Singh Pavilion da Saba Gallery ama sangakre Poni TV na pizaba numidangi pau matang asida loisinjare